Singda poppy thabana yut kya addict oire cell line phangwana mahiroi kya school kaw yadre poppy thabana hena thawa yaure hare. State asigi singi lamda poppy park sana thabana inkhalak liba naha kya drakta lai sure poppy thabana cell line phangbana mahiroi kya school kaw yadre poppy thabada hena thawa yaure amaromda poppy thariba sing asi makhogi hingnabagi dama criminal group singdagi cell loksilubana fada yamna security force na poppy thariba sing park sana mangan takan bagi thabak chatharabasu mafam adumaktada namfuda hanagumna poppy thahanba natraga manung hanjinba jaga amada poppy thahanbagi thawong sing leptana chathare haina report amada Report asina makata na hairibadi singda lairiba farmer sing ase ayambana kham thengna lairaba ngaktane masina hingna na bagidamak makhoida pressure kaya mayoknari singda lairiba lawmi sing ain kaina poppy thaba habasi makhoigi apama nate lawmi sing aduna hingna bagidamak drug lord amasung armed trafficker singdagi sel loksilubana poppy thabagi thawong sing ase namduna chathari lawmi sing na makhoigi medical emergency angang sing mahima sing tamba amasung nomagi tangai fadaba polam singidamak sel mathau tabana ain kaina poppy cultivation ki damak drug lord amasung armed trafficker singdagi senpham sing adu advance oina lawi haire sel sing adu hek lawrubadagi makhoigi makhongda matam chupada lil amana yachalaga leibuga chapmanai makhoina criminal sing adudagi advance payment sing adu lawbada yanakhibagi matungena karigumba poppy sing adu thaduna pidaba tarabadi farmer sing aduda khudong thiba amasung hingsa gi thawong kaya mayoknai masina namduna farmer sing adu poppy cultivation chathare singi community sing na poppy cultivation ki thabak sa thabasina makhoi masada leijariba traditional farming knowledge sing adu sauna mang tharakle naha oiriba kya amana opium dagi lakpa achoba senpham madu khaktama ubana lairik laisu tamba amasung aina yaba ongda hingba punsi mahing adudagi lapthorakle poppy thabana khudakta sel phangbana lairik tamba tokna re masugi mathakta poppy thariba sing aduna makhoi masana pothokriba pochai sing adu sijinabana namduna addict oibagi sang so hengat lahari Amarom the singi mapam kya da park sana poppy thariba sing security force ki maikai dagi park taknana red chathaduna manghan takhan bagi thawong sing chatharaba so haiba crisis asigi warosin puropa ngamloi farmer sing aduna criminal group sing adu dagi cell loksilubana thariba poppy sing adu mahalaba so amuk hana hanagi mapam da thahanba natraga singi atopa mapam amada thahanbagi thawong sing chathai farmer community sing aduna makhoi masana haiba thawong sing asidagi thaptok chana bahona banatana atopa lambi leite ain kaina poppy thabagi thaba asi maru phangna muthalabata lamdamasda santi lakane haina report asina makhata na haire Lambi sembi dabadagi Langol Game Village Lambi thingkhre Imphal Smart City ki manung liba Langol Game Village Lambi ase Manipur lengak na ningthina sembi dana thambadagi Lambi ase da chathoksin tauba gari yamna toine accident thoktuna aso apan nanglei Lambi ase lengak na sembi dabadagi ngasidagi hauraga Lambi ase sembi dri phawba Langol Game Village Lambi ase matam kaktana thingjinbagi khongjang sangsele haina Environment Protection Committee Manipur ge Secretary Yumnam Zone na phongdorakle Mahana makhata na hai Langol Game Village taba Lambi ase matam sangna lengak na sembi daba amade maroi ba na layang sang ama oiriba sija hospital gi Lambi ase su phauna ba yadaba maramna Game Village taba Lambi ase da gari ayamba chatpa maramna traffic jam thopaga loinana accident su toina thopadagi miyo kya aso open kya yaure maram aduna lengak na hairiba Lambi paring ase sembi dre phawba Lambi thingbagi khongjang ase sangsenna ba phirep laukhibani haire Khundaminariba community masalgi marakta nungsi sanana leminana bagidamak saituge MLA na sinduna apunba mi phangkhre hairi lamdamasda khundaminariba kalop masalgi marakta nungsi sanana hengminana bagidamakta saitu SG MLA How Collet Kipjena Mahake Pona Pamlamdam Oiriba Sadar Hills Kangpokpi District ke Handbung da community singi meeting pang thokre meeting adu Nongmei Naga village ki lusingba sing amasung Sadar Hills Ship Association ki lusingba singa punna phaminaduna community singi marakta lainariba sayat na ba amasu nuaina da basing phongdok naduna tungkoina nungsi sanana leminana ba pang thokpa mi phamamani haire ngasagi mi phamadu da maroina singkhol area ki ship sing amasung chairman sing Siangmai Namkau Siangmai Lamdai Lungang Lamsing Namthangjang Thonglong Part 2 Khongsenglong
Phawdaijang amasung Wainem Khulgi chairman singsu saruk yakhi ngasagi mifam aduda political social natraga communal agenda singda yumpham oide mifam adu amana amabu ikai khumnaba mateng pangnaba amadi nungsi sanana leminanabagi agenda singda maru oina khanakhibani haire mifam aduda wangaladuna MLA Hawkholet Kibjana phongdokibada haujuk Manipur gi luraba tanpham asida kundaminariba community singi marakta nungsi sanana leiduna sapkhat thaurangi lambi da mai onsenba tangai fade peace amasung harmony ase community singi oina constituency asida natana Manipur pumbage chaukhatpage foundation ama oire maramasina community singi marakta wakhal tanaba amadi sagatminaba tangai fade meeting asibu mai pakna pangthokpagi damak Nongmei Naga village singi thongmi sing amasung Sadar Hills Trip Association gi maikaidagi sililang liba singbusu thagatpa phongdokibaga loinana asigumba mifamsina amaga tatok tasen taunaduna spirit of coexistence amasung brotherhood ki wakhalon ase Saitu Assembly constituency da mapung phana thamba ngamba oirasano haina phongdoki haide isabu nongmaina kaplamba sing athubada phabiyo haina binesorina phongdorakhre Thasigi Haukiba Tangkun Ganithoida Bisnupur District ki Kumbi Assembly Constituency ki Manungsana Saiton Kaithelda Isai Nongmai ki Thoram ama pangthoklingaida Kumbi Municipal Council Ward number 5 Thonglekaidagi Nongmai Them Alex Sahi Kulumdoi Apokpa Asoba Nongmaina Kaplambani haiba thodokta hakthengnana senaba miyoising athubada phabidona maragi matungina serak pibiu haina Alex ke apokpi and Benesori na phongdorakle thodo adugi matangda ngase sagai gi ahalaman sing yauna pangthokhiba ki mifam amada and Benesorina hai mahaki masanupa Alex Bakery da acha athak saba yauduna imungi leita laira da mateng pangduna leibane numit adu da lekai gi mamanaba singaloina na Saiton de isai yengba satkhibane adabu masanupa Alex bu makhong oi thangbagi khurai da nongmaina kaplam le haiduna mamanaba na athengba hingda pau pirakhe thodo adu gi matang da phogoksa ekhai police station da waka cherol amasu pisin ke police na soklaba Alex district hospital Bisnupur da pukhat ke makata na jenem samasung rems Imphalda mathang refer tawraklaba matung hauji sija hospital da Langolda operation tawnabagidama refer tawkhe masada nongmaina kaplamniba miyoi athuba matamda phaduna loge matungina cherak pibiyo haina mari lenaba singda apil tawrakle ngasi more da maihau langpok thokhibagi makhataba pau pijare Tengnopol district ki manung chanba more town gi muslim khulda ngasi name jungba adwaida chauna maihau langpok thorakpadagi mathang samnaraktuna yum kayamarum maina tumna chakre yum singado amaga yamna naksinaba amasung una sabana ayamba oibana telaba matam kharagi manungda yum singado mathang samnaduna chakhalakhe thodo adu da lupa kya gi polam sairam mai chakhrabage haiba sapchana khangba ngamdre lal nanglaba state amagi mafam amada thokpa thodoknina mai kananabagi damak khusu kholai pusinduna changnanabagi pambaisu leite aduga hana more fire service mathau toramba maitei khaisu loina maksena khrabane maduna maram oiraga mai kanbagi thabakta apanba chauna thokre haide IDP singmayumda hanjendri phawbadi tangdulai taba phibam leire haibi yaroi haina phongdokre Lanjena duna tongan relic camp singda changjafam lawriba singna masa gi maram damda khunda leitaba phangdri phawbadi Manipur da mahausa gi phibam da hanjelakle haiba yaroi haina Lok Sabha gi MP Dr. Angomcha Bimol akoijamna phongdokre anga mathau kharana Manipur da tangdu leitaba phibam hanjelakle haina phongdorakpagi matang da MP Bimol na social media da thagalakpa video post amada hai Manipur da irang leitre haiba odnabagi wafam kya Prime Minister na Parliament da thamkhiba leikre asiguma wafam kya thamlakani haibasi mang thakta media gi kuthang da phongdoklaga lakhrabane haujuk lanjena duna tongan ba relic camp sing da changjafam lawriba miyam asina masa gi maram damda khunda leitana hingba ngamdri phawbadi Manipur da mahausa gi phibam hanjilakle habi yaroi makoina haujuk leliba punsi mahing asina thairaga lamdam asida santi hanjilakle haina phongdokleba wafam ase miyam da utchai bane haike Assam da nupi ani lonba nupa kaisum sangda thamnaba bill November 15 da house da puthokadawri anoba bill asida nupi lonba nupa sahi taret kaisum sangda thamgadawri haire sahi sudringai da mayum panba amasung nupana nupi lonba thingnabagi matangda Assam lengakna akhanaba thorang ama lokholakadawri Silchar gi police parade ground da pangthokpa thoram amada wangang kibada Assam gi chief minister Himanta Biswa Sharma na hai kibada sahi sudriba angang singna mayum panba amasung nupana nupi lonba thingnabagi legislation ama handak pangthokadawriba Assam Legislative Assembly gi mifam da pukhalagane haukiba sahi mari makhairom lengakna akhanaba lokhatkiba maramna Assam da nupi gi mayapta chathaba crime gi chang hantara
ꯍꯦꯟꯒꯠꯂꯛꯂꯦ ꯃꯃꯥꯡꯗ ꯅꯨꯄꯤꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯂꯥꯛ ꯑꯃ ꯃꯈꯥꯏꯔꯣꯝ ꯊꯣꯛꯂꯝꯕꯗꯒꯤ ꯂꯤꯁꯤꯡ ꯅꯤꯐꯨꯔꯣꯝꯗ ꯍꯟꯊꯔꯛꯂꯦ ꯅꯨꯄꯤꯁꯤꯡꯕꯨ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯆꯕ ꯉꯝꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯕꯦꯝꯕꯔꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯂꯞ ꯖꯤꯍꯥꯗ ꯑꯃꯁꯨꯡ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯣꯟꯕ ꯊꯤꯡꯅꯕꯒꯤ ꯕꯤꯜ ꯄꯨꯊꯣꯛꯇꯨꯅ ꯄꯥꯁ ꯇꯧꯅꯕ ꯄꯥꯟꯗꯝ ꯊꯝꯂꯦ ꯑꯅꯧꯕ ꯕꯤꯜ ꯑꯁꯤꯗ ꯅꯨꯄꯤ ꯂꯣꯟꯕ ꯅꯨꯄꯥꯁꯤꯡ ꯆꯍꯤ 8 ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯟꯒꯅꯤ ꯆꯥꯕꯒꯥꯟꯗ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯗ ꯂꯝꯒꯤ ꯃꯄꯨ ꯑꯣꯏꯍꯟꯅꯕꯒꯤ ꯔꯥꯏꯠ ꯐꯪꯍꯟꯅꯕ ꯂꯦꯖꯤꯁꯂꯦꯁꯟ ꯑꯃꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯊꯣꯛꯅꯕ ꯈꯟꯅꯔꯤ ꯍꯥꯏꯈꯤ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯑꯇꯩ ꯑꯇꯣꯞꯄ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯕꯔꯥꯛ ꯇꯝꯄꯥꯛꯇꯒꯤ ꯒꯨꯋꯥꯍꯥꯇꯤ ꯐꯥꯎꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 35,000 ꯔꯣꯝ ꯆꯪꯅ ꯑꯅꯧꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯁꯦꯟꯕꯥ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯣꯂꯨ ꯑꯦꯌꯔꯄꯣꯔꯠ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯄꯥꯏꯈꯠꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯗ ꯄ꯭ꯔꯣꯄꯣꯖꯦꯜ ꯊꯥꯈ꯭ꯔꯦ ꯑꯌꯥꯕ ꯍꯦꯛ ꯄꯤꯔꯛꯄꯒ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯒꯅꯤ ꯁꯤꯜꯆꯔ ꯇꯥꯎꯟꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 750 ꯆꯪꯅ ꯐ꯭ꯂꯥꯏ ꯑꯣꯚꯔ ꯑꯃ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯁꯥꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ILP ꯄꯥꯁ ꯄꯥꯏꯗꯕ ꯃꯤꯑꯣꯏꯁꯤꯡ ꯃꯤꯖꯣꯔꯥꯝꯗꯒꯤ ꯍꯜꯍꯟꯈꯤꯅꯕ ꯐꯤꯔꯦꯞ ꯂꯧꯔꯦ ꯍꯥꯏꯅ ꯁꯤएम ꯂꯥꯜꯗꯨ ꯍꯣꯃꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯨ ꯍꯣꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯄꯥꯏꯗꯕ ꯃꯤꯖꯣ ꯅꯠꯇꯕ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯁꯔꯀꯥꯔꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯅꯤ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ 65 ꯁꯨꯕ ꯖꯦꯅꯔꯦꯜ ꯀꯟꯐꯔꯦꯟꯁ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯤꯖꯣꯔꯥꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯨ ꯍꯣꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯤꯖꯣꯔꯥꯝꯗ ꯃꯤꯖꯣꯁꯤꯡ ꯅꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯍꯜꯍꯟꯈꯤꯅꯕꯒꯤ ꯃꯇꯥꯡꯗ ꯍꯟꯗꯛꯇ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯁꯔꯀꯥꯔꯒꯤ ꯐꯤꯔꯦꯞꯇꯤ ꯃꯤꯖꯣꯁꯤꯡꯒꯤ ꯁꯛꯇꯝ ꯉꯥꯛꯇꯨꯅ ꯊꯝꯕ ꯑꯃꯁꯨꯡ ꯌꯥꯟꯁꯤꯟꯅꯕ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯂꯩꯍꯟꯗꯕ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯀꯤ ꯃꯇꯤꯛ ꯆꯥꯕ ꯆꯦ ꯆꯥꯡ ꯄꯥꯏꯗꯕ ꯃꯤꯖꯣ ꯅꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯃꯤꯖꯣꯔꯥꯝꯗ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯃꯗꯨꯅ ILP ꯄꯥꯁ ꯄꯥꯏꯗꯕ ꯃꯤꯑꯣꯏꯁꯤꯡ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠꯇ ꯂꯩꯍꯟꯗꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯈꯤ दिल्लीदे अटैक तौनब ट्रेनिंग फंगलबा आइसिस की टेररिस्ट नि चिंगनब मियोय अनि पुलिस न फारे हरे दिल्लीदे अटैक तौनब ट्रेनिंग फंगलबा आइसिस की टेररिस्ट नि चिंगनबा मियोय अनि फारे दिल्ली पुलिस स्पेशल न ngarang फोंदोरपुगी मतुंगेना ISIS आइसिस मॉडल अमा थुगाइब ngamखिबगा लोइनाना तोंगान मखलगी अटैक सिंग सुसाइड अटैक फावबगी ट्रेनिंग फंगलबा टेररिस्ट नि चिंगनबा मियोय अनि फाबा ngamले हरे फारब मियोय अनि अदु भोपालदगी ngakतने दिल्ली पुलिस न मफम अदुगे सादिक नागर अमसुंग भोपाल जॉइंट ऑपरेशन अनि चथबदा मखोय अनि फाब ngamखिबने सेना पुलिस ऑफिसर अमन फोंदोरपगी मतुंगेना एडिशनल कमिश्नर प्रमोद अमसुंग APC लालती मोहन नागिगी लुसिनबा मखादा ऑपरेशन अदु चथखिबने अहानबा इन्वेस्टिगेशन की मतुंगेना मखोय अनि आइसिस का मरी लेनै हाइबा खंबा ngamखिबने लोनना दिल्ली दा असौबा टेरर स्ट्राइक चथनबा प्लान तौबा ओइरमखि हाइदि मखोयदगी इलेक्ट्रॉनिक्स डिवाइस कया अमदि मरी लेनबा से चांग कया अमसु फागतपा ngamखि मखोय अनि फाखिबा दुनु दिल्ली दा टेरर अटैक असौबा अम तौरमबा याबा अदु ngakthokpa ngamkhre हाइदि फारबा मियोय अनि अदुगी मनुंगदा अमदि आदम कौइ हाइबा खंबा ngamlei aduga atopa amagi maming khangdoknaba agency singi maikaidagi kan honari makoina leramba mafamsing adu red chathabada khulai amasung nongmai marukia amasu phagatpa ngamkhe loinana makoi anigi mathakta makhatana investigation chathabasu haude hari Delhi airport tagi Myanmar nupi ama sana kiji amaga konana fare hari हौकिबे इराय नुमित की नुमिदा अथेंगबदा दिल्ली की इंदिरा गांधी इंटरनेशनल एयरपोर्ट थुंगलखिबा म्यांमार नुपी पैसेंजर अमदगी कस्टम ऑफिसर सिंगना मार्केट लुपा लाख के मरुंगी बेलू ओइगदबा सना ग्राम 997.5 का कोनना फारे हरे